Manipur top channel gi maikei special content katang mayam da share tawjage mayam lai phok tamina si duga mayam da share tawjaga duriba content asi mami ngaji phone ki basi phone singa frontline oina phone si phone gi lokhachar kan mayam da share tawjabani July 10 da English singani ga mapan gi khwairamband Keithel gi thawdo CBI gi further investigation da ayaba pikiba session judge ki order sana hankidrei Leba watho oikiba dumai kumja English singani ga mapan gi July 10 gi ayuk pung tara khra helakpada khwairamband Keithel la thokiba khut thokna bani haiba thawdokta thoksom Rabina amasum sungkham sanjit nongmeina panduna laikidaba amasum atopa miyai khrana shokiba thawdo adugi case ki makha taba further investigation Sathajage haiba Central Bureau of Investigation CBI gi wafamda ayaba pikiba session judge Impal West ki order adu High Court na sanahandana thamkibaga loinana criminal trial court asina case adugi wayel yariba makai atubu matamna sathanaba khankhre High Court of Manipur gi judgment amasum order asi khwairamband Keithel gi thawdok thokiba matam aduda Impal West District Police gi Additional Superintendent of Police Additional SP Oikiba Manipur Police Department Officer Dr. Akoizam Baljit Sai Yankhaikatret Apokpa AK Udop Thawbal Wang Matabadigi Haujungna Moirangkhom Singakham Laikai the Lairabagi Maikedi file Torakiba criminal petition Amagi Wayel the Pikibani Khwairamband Keithel gi Thawdo Adu Thokraba Matungda Thawdok to Gidamak City Police Station Tuan case and register Tawduna Lakhotki Ahan Balakotkiba case adugi FIR number na 75 of 7 to 2009 aduga anisuba case adugi FIR number na 82 of 8 to 2009 akon begi case asi thawdo adugi matangda tehalka magazine photo ga konana marik sumba report sing phongdokpa horoklaba matungda lakhatpani CTPS ki anisuba case asi Indian Penal Code ki section 302 by 34 amasum Arm Act ki section 27 clause 3 gi makhada register tawbani thokiba thawdo adugi matangna city police station tuan regular case ani register tawduna lakhotlaba fawbada pendraba thawdok tu da laikhidraba sungkham sanjit ke apokpagi mama sungkham ongbi tera tombina matam adugi Guwahati High Court Impal Bench da wakat padagi court asina pirakiba direction gi matungina thawdo adugi matangda investigation sathanabagidama Central Bureau of Investigation CBI da sinakibane High Court ki order asigi matungina CBI na regular case number 1 of is 2020 Impal amasum 2 of is 2020 Impal register tawduna lakhotkibane aduga investigation agency asina case asigi matangda thijillaba matungda masigi charge sheet mari lainaba court thagalakibane CBI gi charge sheet asida yumpham oiduna case asigi apunba prosecution witness PW 254 gi manungda house fawbada PW 10 henbagi examination pangthoktuna masigi wayel satharaglibani sairaksida kumja English singaniga taraga tarukki January 18 Impal phongwa pauksi ama yauna national new agency na CBI na thagalakiba charge sheet accused singni haiduna charge torokiba command personnel singi manungda ahum suba accused oediba head constable Thonauzam Hirojina Khwairamband Keithel gi thawdo aduda mahakna sungkham sanjit pu Nongmeina Kaptuna hatkibadu matamadugi additional SP Dr. AK Baljina pirakiba order dagini haiba wafam phongdorakibani Commander Personnel Hirojit ki wafam adudagi laikidraba CI sanjit ki apokpi mamana trial court CBI bu case asigi makha taba investigation sathanabinaba wakatuna lakibani adubo mari lainariba trial court na mark ki wafam sing adu dismiss tawduna laklaba matung CBI gi makedigi makoina charge sheet thagatuna wayel sathaba horaba case asigi makha taba investigation sathabada ayaba pibinaba session judge Impal West ki court haijarakibani CBI gi anobo khongthang asi laikhidraba CI sanjit ki apokpi sungkham ongbi tara tombina hanana court asida file torokiba criminal miscellaneous case number 20 of 2016 amasum 25 of 2016 bu thengthang anirakta pikiba order na dismiss tawkraba matungdane session judge na petition animak dismiss tawraba matung sahi amarom lairaga CBI gi makedigi makoina su further investigation tawbada ayaba pibinaba haijarakibane makhoi petition adu court lokhatuna criminal miscellaneous case number 25 of 2017 lokhalaga wayel satakhi
loinana masigi wayel gi judgment February gi taraga nipan English ngani gi taraga tereta piraduna khwairamband Keithel gi thaudoki matangda charge thagalakraba CBI bu Criminal Procedure Code CRPC gi section 173 of 8 ki makhara case asigi further investigation tawda ayaba pikibane Session Judge Impal West na CBI bu case asigi further investigation sathabada ayaba pikiba order asi thaudo thokiba matam maduna Impal West District Police ki additional SP okiba Dr. AK Baljitna criminal petitioner number 6 of 2017 file tawduna High Court of Manipur da silence tarokibane criminal petition asi court na lakhalaga satharakiba masigi wayel gi aroibi hearing January taraga mathu English ngani ga kunga mathoida pangtholaga reserve tawduna thamlakiba masigi judgment amasum order na tha asigi kunga marida laktokibane court asigi justice AMB Muralidharna matter asi laukhatuna masigi aroibi hearing pangthokibada petitioner gi makeida senior counsel S Prabhakaran amasum counsel Jayanta Sutna lepki aduga criminal petition asigi respondent oiriba Central Bureau of Investigation gi makeidana senior PCCG oiriba W Dara Kishorna lepki court na matter asi laukhalakpada petitioner gi makeida lepkiba senior counsel na phongdokiba wafam singi manungda case asigi ahum sube accused oiriba TS Herojina media da phongdokiba wafam adugi supporting natragana collaborating evidencing yaudi amasung wafam adudi isam samu wafam ni haiki adugumba asama wafam aman atopa miyo amabu case asigi co accused oina supporting evidence amata yaudana fabad maram sade haiki further investigation ama sathanabagi damaktadi Indian Evidence Act ki matungina anauba evidencing tangai fadana utkadabane karigumba matamda Old Commissioner amagi mamangna tauba affidavit fauba evidence oina lawbi yaroi habu wafam phongdoki oinana ahum sobe accused oiriba TS Herojina CRPC gi section 164 gi makhara mahaki conference statement pizage haibada ayaba pibina ba haijarakiba wafamsu session judge na dismiss tokibani laikidraba CI sanjit ki mamagi makedi gi file torakiba petition animaksu dismiss tokibani kumza English ngani ga taraga tarukta laikidrabagi mamana further investigation taun binabagi damakta High Court of Manipur da file torakiba writ petition number 6 of 2016 aduso court asina February 13 English ngani ga taraga tarukta Pikiba order amana dismiss tawkibani haba wafamsu phongdokhi nakala maromda CBI gi maikeida lepkiba senior PCCGW Darakishorna court tawkiba submission singi manungda session judge Impal West na CBI bu case asigi further investigation sathabada ayaba pikibadu CRPC gi section 173 of 8 ki makhadani CBI na sathajage haibada ayaba pikibadu case asigi fresh investigation natragana re-investigation nate subnatagi further investigation ni haki session judge Impal West na February taraga mari English ngani taraga tereta further investigation sathanabagi ayaba order pirakhibaga iroinana Dr. AK Baljitpu CBI gi office da examination taunanabgi tamak khanki adubu maduda mahakna CBI da cooperation pikidi masidagi CBI na February taraga ma English ngani taraga tereta CRPC ki section 160 ki makhada anauba notice ama mahapu formal examination taunanabagi dama issue tawrubada police officer asi masa lakpagi mohota anticipatory bail launanaba khonakibani maakna lauki hairiba makhal gi bail asisu mari lenaba kona dismiss tawkrabani haibaga lonena CBI na further investigation satharakpada mahakna cooperation piraktabagi wafam asina investigation agency asida singnaba pokalle haba wafam sing phongdoki orena police officer asina file tarogli criminal petition asi dismiss tawbina bhaijaki kona petitioner Dr. AK Baljit amasum respondent CBI gi makeda liapkiba counsel singi submission sing taraba matungda petitioner gi criminal petition asi ayaba piki aduga session judge Impal West na CBI na further investigation sathajagi hairakpadagi lakhatkiba criminal miscellaneous case number 25 of 2017 aduga mari lenaba investigation agency asida ayaba pikiba February taraga mari English ngani tara ki order du sana handana thamle haiki masigi mathakta housing session judge Impal West ki court satakiba case asigi wayel asi yariba makai atuba matamna masigi woroisan ama purakna bagi direction su piki heba pawma asi phone ki basi phone singna maru eba paw ama oina phone ken thank you